Ngara numida wairam phongkiba kangla paugi editorialgi pauda miyamda khudo tamjage terrorist MLA taragi mathakta lengang action lokhatribagi maram karigino Manipurda Kuki amasung Maitei anigi marakta thokliba irang asigi waroisim puraknaba Union Home Minister gi office na sinduna Delhi da Naga Kuki amasung Maitei gi MLA sing puna wari sanakiba laikre mifam madina nakal anigi maikeida khut thoknaba leptuna tangdulai taba hanjil hannaba appeal tawba haibagi firep lawkiba adugi mayokta Kuki narco terrorist singi maikeidagi Maitei miyamgi mathakta bomb amasung namai kaptuna pakum pirakkiba asina lala asigi waroisin irai laina purakpa ngamgani thajade Kuki narco terrorist singi khongjang amasung demand saugatuna lengakta yauriba Kuki minister yauna MLA tarana phongna saugatuna makhoi michel oikibasing adugi mathakta center amasung state lengakna logi oiba action lakhataba asina maram oiraga lalgi phibam luba nomogi hengalakibani lawi Kuki MLA tarana lengak pathap constitution singnaduna terrorist singbo saugatuna laibaki apumgi sakdam thugadabu hotnaduna micham yam hatpa amadi yomkai mai thabagi mastermind oibagi ngakpifam thoktraba maral sing lairaba fawba makhoibu maral leitabagum ngakpibagi thabak sathaba asina lamdam achi laingal leitabaga pangkhaknarakibani Central government na thokliba watho asi loisinaba haksima firip lawbagi mathakta Kuki amasung Maitei aniki marakta hana sunabagi aroibi thak yaudri angambi thakta nakal aniki marakta hana bagi aroiba pangkha yauraba matamda Central government na aroiba waroisin puraknaba wail chathagani haibagi thong chathaduna leiba oiravadi watho asigi marumda Central government gi aronbe agenda leibagini haina laroidabagi maram leite Central government amadi state lengaki maikeidagi watho asigi waroisin puraknaba honari Kuki MLA taraga wari sanari haiba wafam thongnorakpa matamda madugi pakum oina Kuki terrorist singi maikeidagi Maitei miyamgi mathakta nongmaigi pakum pirakkiba leibana lengang tangdu leitaba puraknaba wari sananaba hotnabagi mahutta leibaki apumbak saktamda singnaba singi mathakta khut thagani haibagi firep laukthoknaba laubana asumba firep oigani thajai lengaki mathakta landaduna elege American migrant terrorist singi tokhaiba leba ama semnaba yellow mi miyambu paktak mi ha chathariba criminal singa wari sanaraga waroisin purakani haibasi karamba wakhalgi waroisinu haibasini lengaki thong asidi makoina semjaba lo chatnaba ngamdaba natraga haitabagi mathakta pangdabagi thongni lawi law enforcement agency singna war crime chathariba singi mayokta laukapam thokpa logi oiba thabaksing laukhatlabadi watho asigi waroisin purakpa ngamgani Central Force singna Kuki terrorist singa lengonaduna chapminaba amadi makoibu ngaksenduna lairiba makai makoi mathau sangbo oina thoktuna Maitei micham miyamgi mathakta landaba lepkhiroi Kuki terrorist singa jiribamda landaduna Maitei hatpa amadi yomkai mai thabadagi handoktuna Central Force CRPF amadi State Police the attack chatharakhiba adugi chapchaba pakum pikhiba aduda Kuki terrorist singi mayokta khut hanbada Kuki terrorist tara hatkhiba adugumna tunga chingya tamyada mathau tawriba BSF CRPF AR IRB amadi Police Commando singna talapkidama uyuk yungbagum leibagi mahut chapchaba mathau pangthok halabadi elege migrant Kuki terrorist singna landarakpadi laradana Kuki amada hidak tongnaba thiba phangloi matang asida leiribo hangdi Kuki terrorist sing mimangda Maitei miyamgi mathakta attack chathabada makhoina order phangde haiduna uyuk yungbagum tumina leibagi thong chathariba si Central government ki maikeidagi athingba thambagira natraga forcing adagi makok thongba singna order pidabagira karigumba athingba thamba oiragana kari maramgi thambano karigumba athingba thamdaba oiragana phangthokpam thokpa mathau pangthoktaba oirabadi mathau masak khangdaba personal sing adogi mathakta action lokhatabagi maramna karigino haibadu mari leinaba authority singna miyamda khanganpam thoi makha tarakpa pauda pung kumarigi total shutdown na miyamgi mahausagi punsida akaiba pikre lup taraga humdoina kaukiba pung kumarigi shutdown na maram oiraga estate asigi miyamgi mahausagi punsida chauna akaiba pikre
ngarang numidawayrang pung 3 hawraga ngasi numidawayrang pung 3 fawba pung 9 chupna chathakiba total shutdown sina maram oiraga lambida gari chembagi chang ka hen hanthaba thengnaki inter-district passenger service tawba gari sing chenagite total shutdown asina maram oiraga khoiramban kaithel thangal kaithel yauna imphal gi mayolgi maru oiba kaithel sing thong hangnakide masigi mathakta school college amade bengna chingba sing thonglonaki oil pump singsu thonglonaki bana asina maram oiraga imphal valley gi tunga district singi kaithel singsu thonglonaki bedanatana lambi de mi sathok sasin tawbagi sang nemki hauji phawagi oina tote shutdown asina maram oiraga pamdaba thodok sing thokibagi paw leite makha tarakpa pawda nupi angang sing thadoknaba taksili UN da sumateng pibinaba haijakhre Kuki zo khulai fiber sing na lanjadraba nupi angang sing mu phajinduna hostage ki thabak chathabaigano jiribam gi zakura dordagi phatuna thamliba nupi angang sing khudak thata to o haina lupkyana appeal tawri marak sidida Kuki singna phajingkiba sing asi thadok hannaba honabada mateng pangbinaba UN da su taksingkhre Militant Tribe Union thadorapa chero amada Kuki singna phajinuna thamliba nupi angang sing adu thadokpane lebak macha tabo oigani haiba phongdorakli makhoi thadoknaba honabade India lengangna khudak tegi haktengna mari leinaba punamaki mathakta khut thingjinduna thabak lakholo hainasu union asina haire chero asin hai micham nupi angang singmu phajinduna thamba haibase war crime amasung international humanitarian law gi wangbadani karigumba lanjadraba chamjaraba nupi angang sing asibu namduna langi victim ohenduna khudong thiba nang halawadi masina malemgi miyamda khwaidagi ningba kaiba thamoi sopwa thakdo ama ohelaklakani Kuki zometon singna chamjaraba nupi angang sing phajinduna leiri haibasi khanglabasu hauju phawbada nupi angang sing asibu kannabagi chapchaba thabak thodang amata lokhapa miyamna uba phangdaba yama lebak thibani India langa kiluchingba singna lamdam asigi maru oina maite miyam singbu siba naba amadi nupi angang kayagi ikai khumnaba temsingnarakpada karisu khangsing usinade leiba asigi mina tabagum lawi hairi mamang sahigi me marida nopo kaithe mambida thokiba Kuki nupi anigi neke peret matangda India gi prime minister na inglisinganiga sumna kungohumdoigi July kunda yamna thamoi sokna India gi oina yamna ikainingaini haina parliament session horamdaida phongdokhi adubu hauji Kuki jo maintain singne imung amagi thani pan amani sahi ani makhairom khaktada ngairiba angang yauna puna angang ahum nupi ama nupa ani amasung nupi ahum phajinuna thamliba asida kari thabak lakholabagi haibasi asobo hang amani haire naraksida Manipur International Youth Center MIYC amasung Youth Collective Manipur YCM na United Nations Special Rapporteur of Extra Judicial Summary or Arbitrary Execution da ibu chero amathatuna Kuki singna phajingkiba sing asi thadok hanaba honabada mateng pangbiyo haina taksingkre hairi misam sing maru oina nupi amasung angang singbu phajinduna thamba haibasi Universal Declaration of Human Rights International Covenant on Civil and Political Rights ICCPR amasung Geneva Convention gi makhada leiba tonga principle singna yade haire Kuki militant sing nupi amasung angang sing phajinuna thamliba asi akama miyeng sangduna UN Principal Rapporteur on Extra Judicial Summary on Arbitrary Education gi makeidigi India government da thakdo asi thijinduna phajingiba singi phibam karamna leiri amasung makhogi leifam puthoknaba taksimbiu hairi All Manipur Muslim Organization Coordinating Committee Amoko ki President MS Dalalnasu phajingkiba nupi angang sing thadongaba Kuki furupta appeal tawkre ngasi haptada leiba committee asigi president gi mayumda phangthokiba pawgi mifam amada SM Jalana hai handaki thawdo asina praja singda yamna nungaitaba achaba polom ama ohelle Manipurda thokliba lal asigi warasin ama puraknaba honabiu haiduna lal ase haubadagi maite pangalgi maikeidagi ishorda khurumjabaga lonina India government amasung Manipur lengaki mathakta taksinduna lakli haujik thokliba lal asigi mari leinana
Kuki ꯐꯨꯔꯨꯞꯀꯤ ꯃꯤꯆꯝ ꯀꯌꯥ ꯃꯩꯇꯩꯅ ꯐꯥꯔꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯈꯤꯕ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯀꯨꯀꯤ ꯐꯨꯔꯨꯞꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫